ngasi phongkibase phongsingdagi Myanmar gi wariba hojiki update memla phijagi Myanmar military na Kasin state ta air strike chatakhiba thodok ta artist amani musician yauna miyoi humfuena secret Myanmar gi army na Kasin state ta concert ama pangthoklingai matamna air raid Chatharakpada gi thodok ta miyamna sakang makhang narapa artist amadi musician yauna miyoi humfu secret hain official report amagi matungina phongdorakli Myanmar gi military gi fighter jet ahumna Kasin state ki Kanchipilist attack Chatharakibani Myanmar gi army ne attack adu Chathakiba matung tarakwana mafam adura akibagi masak phangna amanga tathoki mafam adura yumgi ati akai amasu leki vehicle sing open ground da isai sai na taduna leibui Chatharakib air strike adu yamna arupa phibam soki Al Jazeera gi Tony gi zeng na Myanmar ga thangna laidiba Thailand gi report torakibada attack adu artist sing aduna humphugani tu super Kasin independence organization KIA linkat khibagi Sahigi saruk oina concert pangthoklingai matamna attack adu Chatharakibani Kasin independence organization asi leba adugi awang thangmada leba shakti leiraba separatist group amani Kasin gi maming leiraba saisakpa kaya amasu shikibasing adugi manungda yorambi yai haina thajanari KIO na hokibasai kaya gi matam shida Myanmar military ga lanthengna dun laki loinana mamangsai gi February thad military coup Chatharakibagi mayokta lakliba resistance force pu loop asina support toribani Myanmar gi military ni air strike Chatharakhiba dugi matangda KIO gi makedegidi khudaki oina karigumba comment amata pirakpa leiti sorba miyoi adu lalmi singna mafam adu thadoktuna satpa yahandi village adugi akoibada military check posting lei makoi adu ayamadi layeng pibigi tangai phadaba leiraba ngakthani haukiba sahida military coup chathaduna mafam lakhokraba democratic effected policy sian singna established over national unit governments NUG and exile na Myanmar gi military gi makedegi Chatharakhiba air strike adu akan mamonu yaning da bolli NUG gi minister amana Al Jazeera da phongdoki buwa pamamada Chatharakhiba attack du Myanmar gi military na civilian sing da atamna na target tawi habatu mek sina takle handa ki thakhara gi matam sida su Myanmar gi military na asigumba makal gi attack asi adumak sathaduna laklabani amaramda Myanmar military gi makedegi di makoina air raid Chatharibasi maru oina air superiority oina bani makoina masing yamlaba miyoi sakya mabu mayu makai thadokun lanjenan khre South Asian nation asida English inganiga kunga mathogi February amadagi hauraga political gi oina sarangnabagi phibamasi aduma mayung aduna laklabani Myanmar military ne sakti pai khraba matungna leba asida leidiba miyamna yaningdaba uladuna santi oiba protest obgi khongjang sangsingki masida army amadi police military rule gi mayokta demonstration pangthokliba miyoi adubu hatpagi thawong singsadaki masina maram oiraga leba asida leidiba military rule pamdaba mission praja singna punchilaga people's defense force haina khangnaba army unit ama semlaga military rule gi mayokta lanthengna bahoraki right group assistance association for political prisoner na maruoina Myanmar na human right khongauna bamadi miat mipun gi thawong sing chathariba du likhun piduna lakibani hauju phabi oina Myanmar military na lokholakpa thiba akan makhong thang na miyoi lising ani ga sahunga tara sire aduga miyoi lising tara ga manga ga samapana fagat kre haidi hensu pausna makhata na phongdorakli atopa pawmana junta lanmina sagayengda miyoi tara mai thakre sagayeng region gi yinma bin town hokibi irai numita resistance fighter mapana ma dima sakhangdaba misam mama junta lanmi singa phaki thaudo the village adu the Myanmar lanmi samrom na yumadu question duna phaki bani miyoi tara adu lanmi sing aduna halaba matungda makoi gi haksang adu yumadu gi manungda langsilaga mai thaki haina local defense force ki member lone yadna phungdokre wapam si haukiba thangja numita anti regime group ki Aung San generation na sirol oina thoktuna phungdokre makoi tara adu ki manungda mapana ma resistance force ki battalion 2 gi miyoi singi laikitraba miyoi sing adu gi manungda lalhauba mapan adudi sai kun gi makhada leibana hangaktani makoi aduna taba member ani amana nongmaina panbadagi ka hena soki duga atopa member ani amana hauju phawu thiba phangdri haina sirol adu phungdorakli laikitraba misam adugi matangdadi kariguma pawmata phangba ngamdri thaudo du irai numiki ayuk pung mangarom tabra defense force ki pathapum oiba mafam aduda khangaudana junta gi lanmisingna landara padagi khut hanba nangdana makoi taramak hatkibani aduga yum adugi manungda punnam mai thakibani haidenisu pawshna makhatana phongdorakli atopa pawmadana tungkoiba waroisin puraknabagi damak sangtainaba mathau tai NACN
naga family de tung koi waroisan ama purak tuna tangdu laitaba lehen ge hairabadi yanadaba sing kaukthoknaraga sangtaina bama purakadabani haina National Socialist Council of Nagaland NSN na phongdokre miyam ge aning bapa ma khudingmaki pandam phangnabagi dama naga singna amato oina punduna thabak paiminaba mathoktai masinatrabadi naga family gi tunglam set asi maring marangani haina lahulobasina agency da phongdokhi naga singi pandam phangnabagi dama India lenga ka itihasik oina accord ama sign tawnakhibani atuba matamda naga singi pandam phanglagani haibagi thasbalai pandam asigi dama naga singna asan bam yengaloina manglom na sanction batai community asigi manglam sat amadi political right khudi manghandana ba puna thabak pekhat minagadabani naga gi political right haibisi isam jama manglan amatanati Indo naga political resolution naga singi mangda tadunu lairi haina lahulobasina phongdokhi mamangda center na khuyek pina khibe agreement kaya thabak to onthok pangam khidaba aduga manadana ngashi naga family na asyeng bamasum oithokpa yagadaba lambi amada khong thangjilagli haba wafam NSN gi statement asida phongdorakli lahulobasina NNPG IM amadi liberals Dr. Wati Iron singba FNR gi member singda ikaikumna boli lupsing asina covenant of reconciliations hena mapangal kalanana ba anawa thona lingjel puthoktuna honaragli amadi naga singi hau mai pakanana ba ngasisu leptana thong thangjili haidi FNR na haudokiba CNRC ga puno kusamna duna ngasidi naga family na naga national integrity purakna ba kumang sakshina thabak sangchili India lenga ka naga issue gi matangda aroiba woroishin amagidama khuyek pina kibadu lemna mangloi hainasu phongdorakli hainasu pausna makatarakli amaromdana festival mangoinana amur falcon Tamenglong district ta sakta ba hore sei sigi oina mathang tha November tang 10 dagi hona Tamenglong district headquarter pangtokadariba amur falcon festival mangoinana district asigi mafam kyara amur falcon sakta ba hore North China sum Serbia dagi pairaktuna Tamenglong na saktariba migrate bat asi hatpa masum phapana singba tawduna ba Tamenglong DC Pabon Yadapna order thokibaga loinana forest official singna police ka loinana district asigi mafam kyara paksana patrolling satpa masum awareness pb gi thabak sataba hore hairibu sigasi Manipur saktaraba matung Nagaland Assam Tripura na singma north east state singda saktaram laga central India madi western India phawraga kilometer lising kuntra go humdoi sana Arabian Sea lalaga South Africa tamna paihigadabani Usi Manipur saktaraba matung leba sigi karam ba jaga singdamadi malemgi karam ba jaga singda saktabagi haibadu khangnana ba English singani ga taragani pan gi November taragani pan na Tamenglong district ki Silions village ki khulgi maming lauduna Dehradun da leiba Wildlife Institute of India gi scientist singna amur falcon to satellite take toraga festival sigi manungsana thadokhi masigi matung English singani ga taraga mapan gi November thada Wildlife Institute of India Dehradun kusamnaraga Barak Phalong Siulon irang haina tongan maming thonduna amur falcon usek manga satellite take toraga thadokhi bani puno usek taret satellite toraga thadokhi basiki manungda Barak na sai amarom signal phanglamlaga makhata na phangidre irang amasum Siulon di sai aniga tha khara hena signal phanglamki satellite take toraga thadokhi ba amur falcon usek taret makhata na signal amata phangidre haina su paus na phungdorakli Maka Chatharakpada to papamna Dr. Singna Meghalaya da lam laibi yahanana ba state BJP unit na center da taksin kra hari Meghalaya da thabak toriba Dr. Singna state adu lam laiduna settle tawbada ayaba pina ba Meghalaya BJP unit na taksin kiba loinana state asida lairiba Dr. Singna masa masa gi lam laijadabana maram oiraga khudong sadaba kya mayukna hale hari hiram siga mari lainana state BJP leader Al Hekna phungdokhibada Indian Administrative Service IAS amasum Indian Police Service IPS officer singoinadi lamlaibi yahli hairibasi Meghalaya Land Transfer Act ki matung ina yadi adubu makoina service tawbada khudong sana ba haiduna adumak yahlibani amaramda aikhoida sauna mateng piraba Dr. singoinadi lamlaibi yahandabana maram oiraga atop state singdagi mafam masida afaba Dr. Sing lakningdi amadi matam khara leiramlaga atop mafamda amuk sakhi masida mangjari state asigi miyamni maramaduna IAS amasum IPS officers sing state asida lamlaibi yahanbagum Dr. Singsu yahangadabani haidi mauna makhata na phungdokhibada state asida IAS amasum IPS officers sing matam sangna laikhidab yaedubu Dr. Singdi matam sangna state asida mathau tawduna laigadaribani
State asida doctor singna masai gi lam leibe yadabana maram oiraga afaba doctor singamadi specialist kaya aikhoina mangjari State asida leidiba doctor sing maru aina negrims tagi doctor sing phaw state asida lam leibe gi qualify oidaba maramna tha khara sida All India Institute of Medical Science aims Guwahati da sakre masina maram oiraga negrims ta hauzik doctor gi award kya ama lakli masida mangjari bisi state asigi oina leidiba miyamni masi khangna lenga na thabak pakhet kadabani haidenesu pausna makhatana phongdorakli atopa pawmana mo miye humna nupa ama tamthina phuduna hatkre munna yengsil ai haibagi damak miye humna nupa ama tamthina phubudagi lekatna bangamdana sikre haina police official singna haidi police ki report matungina ngarang ayu angan mada thawdo thokibani masagi sai kungani palom suraba laikhidrabasina lambi gi nakal leptuna leirama miye humda munna yengla ai haibagi wahawda mari leinana khatna sena bathoki madura miye humaduna laikhidraba miye dugi mathakta petina kanbaga loinana ma ki masada kinna kyarak thinbaga loinana mathaba masu mabukta su makona kawki maduna maram oiraga victim adu thawdok thokpamda lek tharakpadigi manak nakna leirama miye singna khudakta hospital pukatuna laikatna bahonaki aduba hospital admit tawdringaida mak shire haina doctor sina phongdorakibani amaramda Sahungar police na thawdo sigi matana case ma register tawkibaga loinana senari ba miyoy sing phagat pangamkhre pharaba miyoy sing adu mari lenaba court puthoklaba matung police custody da numit humni demand lauthakre hairi atopa pawmana film theater manungda maisakre Andhra Pradesh da movie theater amagi manungda superstar Prabhas pu pamjaba miyoy cinema ki mapok numit thoram pangthokpada ma ki film bilagi special screening amada Bombula sing thabada shit kayamarum mai sakre Bahubali gi maming satpe actor adugi kundragom lu subu mapok numit adu pangthoknaba West Godavari district leiba Venkataramna theater da film adu kapkibani madura miyoy khrana makhoi gi khongna mai du muthana bokhona ba atai khara mana madu makhoi gi smartphone singda photo lahona ba thabak sinduna leiba amasum khara mana makhoi masa soktana ba nanthokna bokhona bu adu ukhi background asobi screen aduda film adu ulingai marak aduda sit kayamaru maina yomsin ki amasum hall adu maikhuna pikthanki adubu thawdo aduda kanamata sokpagi paw laikhide haina pawsina su makhatana palakli Amaromdana numit marini gi mamangna phakiba nupi masa sina phangle numit marini gi mamangna ma ki khundagi phak heba masagi se taraga truk surabi dalit nupi masa adu gi haksang adu Madhya Pradesh ki Guna district ki film da ngarang phangkhre haina police na phongdokre police ki matungina postmortem matung sapsaba maram adu khangadaba oiraba sunupi masa adu karino khangdaba phibam singda siramki Taramathu suba class ta tami nupi masa adu October 18 da school dagi halakhibada phakibani haina su pawsna makhatana palakli Amaromdana disqualification order ki matangda Pak Kotna Imran Khan ki wakat lokidri Pakistan Tehreek-e-Insaf PTI sip Imran Khana Tawsan Khana case ka mari lainana ma ku disqualify tawnabagi election commission of Pakistan ECP gi ware badu kakthatna ba haijaraki badu ngasi Islamabad High Court na lokidri High Court Chief Justice Athar Minalahana ningthokaba numita Imran Khan gi wakat adu taki amasum adu lawdraba tungda numit umni gi manungda wakat adu da pukhatliba manungda loliba wafam sing adu sengdoknaba PTI chairman aduda order tokre haina Imran Khan gi mihut oina hearing adu yauriba barrister Ali Zafar Naiki Pau singi matungina government official singna phangkiba khudol pot sing adu makhoigi mamal lepa ngamnanaba khudakta report tawgadabani madu lepa ngamnabagi thaba ama satharaba matung khaktada phangdiba mi eduna madu karigumba thamba pamlabadi akaknaba senpham ama deposit tawba matungda madu pukhiba yagani haidi hairiba khudol pot sing adu mamal naidraba khudol pot singi record ama thamliba cabinet division gi makhada lairiba department Osa Khanada deposit tawduna laigadabani handa kuidringaida Usha Khana case the Election Commission of Pakistan pikiba wayelda PTI sip amasum hanagi Prime Minister Imran Khan bo disqualify tawke amasum makhata na National Assembly member am oidraki Imran Khan minamba affidavit ama tharaki amasum maduda corrupt practicing satharamba phangki haina ECP na haki Imran Khan amagna laukiba pot singadu phongdokide amasum ma ki statement singda e paw singadu losinduna thamki haina Geo News ki pawn haikhen su pawsna makhata rakli makasa tarak poina to paw mana Mumbai de lupa crore taraga manga gi drug kg 1.9 fakre International Courier parcel amada India da lona pushina na bohonara narcotic yawba parcel ama Directorate of
Revenue Intelligence DRI na Air Cargo Complex da phare haina ngarang official sing phongdokre International Courier Parcel amagi kuthangda narcotic substance in India da lona pusilaglaba yai habigi pawdu yumpham oiraga DRI Mumbai officers in Mumbai Air Cargo Complex to October kunda parcel adu thaki hariba parcel adu Paris dagi lakhibane masum Mumbai gi mapanda nala soparada leiba address amada pigadabani parcel adu hangdoktuna kupna thijinbada black market lupa crore taraga manga henwi yoigadaba tablet singi mawongda vitamins type substance kg 1.9 funki tablet sing adu polyethylene pack singa haplaga corrugated packaging materials adugi manungda losilamani makatana sathaba thabakta DRI officers singna yamna kupna thorang toba operation amada posak adu mathang khusinagi miyoi marun phaki parcel adu bu aroibada phangadoriba miyoiduna posak adu lawringai da phare maki masin hangmada maki hek mathangda leiriba atopa miyoidusu masak khangbaga loinana hanagiga manaba mongda phare ani subadu da makatana masin hangmada Nigerian nationals ama oiba iroi loibada phangadoriba adu masak khangli Nigerian national adu su mangna parcel adu lawnaba lakpada phare asuna case asida haujuk phawda Nigerian nationals ama yauna miyoi uhum phaba ngamkre haina official sunu makatana haidi case asigi makata ba thijinbegi thabak khumang chauksina sathari haina su paus na makatana palakli paus lusilak point na tentak na Myanmar gi update ang katanga myam da thamjaram gi Myanmar air strike tawda mi humpu hena sire hena pungna pam paus si su report tawri Kasin ethnic minority ki khwaidi gi maruiba political organization gi common palan tawringe da Myanmar military air strike tarakpadigi sachakpasing yauna mi humpu gi mathak da sikre haina pau gi sourcing hairi yamna tamthiba thawdok thuklibasi Indonesia da akhanaba mipum ama pangtoktuna Southeast Asian minister singna Myanmar gi hingsa gi thawdok singi matan wa khanagadoriba adugi mangoinani awanglomda leiba Kasin state ngarang hing Kasin independence organization gi common palan tawringe da air strike tarokhibani madu mamangsai gi February gi thada military na sasan pashin kraba matungda attack amukta mi khwaidi gi yamna hatpi thawdok ni haina su thajari thawdosi media na lanai oina confirm tawda yamna luna thukli adubu media da minungsi pokpa kharana video sing thagalaktuna mangta pi saktam sing ukhi thawdo sigi matang military natraga government media gi maikairi gi wok mata phungdoktri Myanmar da leiriba United Nations ki office na air strike tawigi report sing lakpa sida yamna nuaitaba masum nungnang bapui haina phungdokhi thawdo si security forces na khulai paidaba misam singi matakta matik mapasada na forces in na bani haina thajari masi yaba ngamloidaba mani amasum senaba singi matakta moral hangjingada bani haina UN office na thadorakhiba world amada su hairi haina su paus na makhatana su phongdorakli adu haujiku yoinadi myam paus su matanga sen lusinjarage amasum myam punana wabdet ngamina sen su senel sugi mekerigi myang famna thamjari